Hello friends, welcome back to my channel. Mayam pumnamakpu Naresh Morakthem na ahanbamakta taram nokchari. Ay ngasi muk puduna lakserva film asina Spider-Man No Way Home. Hayra film asi tha asigi date 17 haibadi ngarang nahandamak release tawriba film amani. Film asigi explanation asi mayam na khawrang na ngaibiri haibasi khangjai. Maram asina film asi hanan explain tawduna pujarakpani. Film asigi director na John Watts. Aduga masigi writer na Chris McKenna amasung Eric Sommers. Haiba si Stan Lee na puthokkiba Spider-Man haiba character asida based tawba film amani. Masigi producer na Kevin Feige amasung Amy Pascal. Haiba film asi maming lairaba actor sing haibadi Tom Holland, Zendaya, Benedict, Jamie Foxx, Alfred Molina, Tobey Maguire amasung Andrew Garfield na chingba actor kaya amana cast oiriba film amani. Film asi Spider-Man Far From Home haiba movie asi hek loibagi matungda lakpa adugumlaba movie amani. Mysterio hairagasu khangnariba Quentin Beck asina maki siramdaida Spider-Man asi Peter Parker ni amasung mahakna mahakbu hatokpire haina media gi khuthangda laana pauthoklami. Masidagi Peter Parker maki marup Ned amasung maki nungsijarbi girlfriend MJ gi punsida makhoi asi yamna awaba haibadu oiraglami. Spider-Man asi Mysterio bu hatpa mi hatpa amani haiduna mioi kharana mahakbu yamni yaningdaba ullami. Makhoi gi achamba punsida akaiba kaya ama lakhi. Asumna sumak leiba taragadi yararoi khanduna mahakna Doctor Strange ki manakta laglami amasung mangonda upay ama tawinabagi damakta haijarami. Masida Doctor Strange na mipong khudingmak kumahak asi Spider-Man ni haibasi kauthok annaba mantra amadi lei. Masi sonba taragadi mipong khudingmak nahak asi Spider-Man ni haibasi kauthokragani haina hairami. Makhogi Supreme Sorcerer oriba Wong gi ayaba yaudana Doctor Strange na haiba mantra asi solami. Adubu mantra asi solingai da Spider-Man na hanjin ayat papibadagi mantra asi sirana na sonkiduna multiverse ki atopa Ladiba universe kaya asidagi billion matang Spider-Man asibu thiba lakhi. Haiba lakpa asida atopa Spider-Man sing haibadi Tobey Maguire amasung Andrew Garfield na saba Spider-Man sing adusu maki universe asida lakle. Masidagi makhoi ahum punchinduna billion sing mayam aduga fight tawrba matungda makhoi asi masa-masagi universe ta halankibagi thawanga ma udliba film amani Spider-Man No Way Home. Film asibu theater da yengnariba miyamna asukki matik nungai haibagi review kaya ama thamnakhre. Haiba film asi $200 million changna namkhibani. Ngasi date 24 haibadi film asi release tawkraba hapta amagi matungda masina tankiba box office collection gi senpham asi $813.9 million ni. Hauzik film asi gi explanation asi haujaragi. Mayamna explanation asibu nungai biba taragadi like tawbiba asi kaubiramganu. Amasung makhatana atopa explanation kaya gi damakta channel asida subscribe tawbiramu. Phare mayam film asi wari liba haujaragi. Movie asina horakpa asi Spider-Man Far From Home haiba movie asi hek loibagi matung aduda udli. Haiba movie asida Mysterio na mak siramdaida Spider-Man asi Peter Parker ni haina miyamda lakthoklamli. Aduga hauzik mak sibagi maran asisu Spider-Man na tabiri. Hauzik journalist J. Jonah Jameson na Spider-Man asina Mysterio bu hatkibani mahak asi criminal amani haina lakthokpa asi aikhoida udli. Matang aduda leiriba miyam aduna MJ da mai onsilaklami aduga hanglami nak Spider-Man gi girlfriend natra. Masidagi makhoina mahaki photo asi kapna honarami. Makhoina sumaina photo kaplingai da Spider-Man na pakhatlami. Hauzik ai kari tawgadabano. Masidagi mangna chongtharaklami aduga MJ bu kolaga mangna paiduna chatkirami. Spider-Man asumna maki web kaptuna paiduna lakpa asida police ki helicopter singna makhoibu maningdagi tanaraklami. Masina maram oiduna mahakna lainunggi train gi lambida oina MJ asibu puduna laklami. Masigi matungda mahakna building amagi mathakta thoklaklami. Masidagi mahakna pakhatna maki mamanaba neta phone tawrami. Aduga paw adu tamlami. Madam asida nethu yamna makki pakhatpa haibadu oirami. Hauzik mi mayam asigi marakta ani thona khadokli. Amana Spider-Man bu sakatpa kangu. Aduga amana
ꯃꯤꯁꯇꯔꯤꯌꯣꯕꯨ ꯁꯧꯒꯠꯄ ꯀꯥꯡꯕꯨ ꯃꯈꯣꯏꯅ ꯃꯤꯁꯇꯔꯤꯌꯣ ꯍꯥꯠꯂꯤꯕꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ, ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯁꯨꯠꯇ ꯑꯁꯪꯕ ꯃꯆꯨꯒꯤ ꯄꯦꯟ ꯑꯃꯁꯨ ꯍꯩꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯃꯁꯨꯡ MJꯅ ꯃꯍꯥꯛꯀꯤ ꯑꯟꯇꯤ ꯃꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯦꯞꯄꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯞꯄꯤꯒ ꯃꯦꯒꯁꯤ ꯃꯈꯣꯏ ꯑꯅꯤ ꯕ꯭ꯔꯦꯛꯑꯞ ꯑꯣꯏꯔꯨꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯍꯧꯔꯤ꯫ ꯃꯈꯣꯏꯅ ꯄꯤꯇꯔ ꯄꯥꯔꯀꯔꯕꯨ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯍꯪꯂꯝꯃꯤ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯁꯇꯔꯤꯌꯣ ꯑꯁꯤꯕꯨ ꯍꯥꯠꯈ꯭ꯔꯤꯕꯅꯣ? ꯃꯤꯗꯤꯌꯥꯅꯁꯨ ꯄꯥꯎ ꯑꯁꯤ ꯇꯝꯅꯕꯒꯤꯗꯃꯛꯇ ꯄꯤꯇꯔ ꯄꯥꯔꯀꯔꯒꯤ ꯃꯈꯥꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯑꯁꯤꯗ ꯃꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯄꯤꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯗ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯤꯁꯇꯔꯤꯌꯣ ꯑꯁꯤ ꯍꯥꯠꯈꯤꯕ ꯅꯠꯇꯦ, ꯑꯗꯨꯒ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯊꯥꯖꯕꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯌꯔꯗꯦꯚꯤꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ ꯃꯦꯠ ꯃꯨꯔꯗꯣꯛ ꯑꯁꯤ ꯎꯠꯂꯤ꯫ ꯃꯍꯥꯛꯀ ꯍꯦꯞꯄꯤ, ꯑꯟꯃꯦ ꯑꯃꯁꯨꯡ ꯄꯤꯇꯔ ꯄꯥꯔꯀꯔ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯎꯠꯂꯤ꯫ ꯃꯁꯤꯗ ꯃꯦꯠ ꯃꯨꯔꯗꯣꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤꯕ ꯅꯔꯥꯜꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯀꯣꯛꯄꯤꯔꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯃꯤꯁꯇꯔꯤꯌꯣꯕꯨ ꯁꯧꯒꯠꯄ ꯀꯥꯡꯕꯨꯅ ꯀꯣꯏꯁꯤꯟꯅꯅ ꯏꯍꯧ ꯑꯃ ꯁꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯆꯦꯛ ꯑꯃ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯤ ꯁꯦꯟꯁꯀꯤ ꯃꯇꯦꯡꯅ ꯆꯦꯛ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯦꯌꯔꯗꯦꯚꯤꯜꯅ ꯐꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯏꯉꯛ ꯉꯛꯅ ꯅꯍꯥꯛꯅ ꯃꯗꯨ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯗꯦꯌꯔꯗꯦꯚꯤꯜꯅ ꯑꯩꯍꯥꯛ ꯑꯐꯕ ꯂꯣꯌꯔ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯁꯨꯄꯔ ꯄꯥꯋꯔ ꯄꯥꯏꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯦꯞꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯕ ꯇꯥꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯍꯦꯞꯄꯤ ꯍꯨꯒꯟꯒꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯌꯥꯝꯅ ꯀꯟꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯅꯕ ꯂꯦꯞꯅꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯆꯨꯝꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯕ ꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯁꯧꯒꯠꯄ ꯀꯥꯡꯕꯨ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯤꯁꯇꯔꯤꯌꯣꯕꯨ ꯁꯧꯒꯠꯄ ꯀꯥꯡꯕꯨ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯣꯇꯣ ꯀꯥꯞꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯐꯥꯎꯕ ꯃꯈꯣꯏꯗ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯁꯤ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤ ꯑꯇꯣꯞꯄ MIT ꯀꯧꯕ ꯀꯣꯂꯦꯖ ꯑꯃꯗ ꯑꯣꯏꯅ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕ ꯂꯦꯞꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯑꯗꯨ ꯔꯤꯖꯦꯛ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯁꯦ ꯌꯥꯝꯅ ꯌꯥꯅꯕ ꯃꯑꯣꯡꯗ ꯅꯠꯇꯦ, ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯕꯨ MIT ꯀꯣꯂꯦꯖꯇ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯑꯁꯤ ꯐꯪꯍꯟꯗ꯭ꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯣꯏꯔꯨꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯕꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯑꯃ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯇꯔ ꯄꯥꯔꯀꯔꯒꯤ ꯋꯥꯈꯜꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯇꯦꯡ ꯅꯤꯖꯔꯕꯅ ꯐꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯦꯡꯇꯝ ꯁꯦꯡꯇꯣꯔꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯎꯟꯅ ꯄꯨꯝꯊꯟ ꯊꯜꯂꯝꯕ ꯑꯁꯤ ꯎꯏ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀꯤ ꯀꯥꯡꯕꯨꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯁꯥꯏꯕꯦꯔꯤꯌꯥꯒꯤ ꯄꯣꯔꯇꯜ ꯑꯗꯨꯕꯨ ꯊꯤꯡꯖꯤꯜꯂꯝꯗꯕꯗꯒꯤꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯇ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯃꯍꯥꯛ ꯑꯁꯤ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯗꯨꯅ ꯄꯥꯁꯇ ꯆꯠꯂꯒ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅꯤ ꯈꯪꯂꯤꯕ ꯑꯁꯤ ꯈꯪꯍꯟꯗꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏ ꯃꯔꯝꯗꯤ ꯑꯩꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯥꯏꯝ ꯁ꯭ꯇꯣꯟ ꯂꯩꯇꯦ, ꯑꯗꯨꯒ ꯃꯁꯤꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯁ꯭ꯄꯦꯜ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯍꯟꯕꯗꯤ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯁꯣꯔꯇꯔꯔ ꯑꯣꯏꯗ꯭ꯔꯤ, ꯃꯔꯝꯗꯤ ꯊꯦꯅꯁꯅ ꯏꯟꯐꯤꯅꯤꯇꯤ ꯁ꯭ꯇꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯖꯤꯕ ꯇꯪꯈꯥꯏ ꯑꯃ ꯍꯥꯠꯇꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯁꯤꯁꯨ ꯁꯤꯈ꯭ꯔꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯄ ꯃꯇꯝꯗ ꯆꯍꯤ 5ꯗꯤ ꯍꯧꯈ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯁꯣꯔꯇꯔꯔ ꯑꯣꯏꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯁꯨꯄ꯭ꯔꯤꯝ ꯁꯣꯔꯇꯔꯔ ꯑꯣꯏꯔꯤꯕ ꯑꯁꯤ ꯋꯣꯡ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅꯤ꯫ ꯃꯍꯥꯛ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯃꯗꯨꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯍꯣꯏ ꯑꯩ ꯃꯁꯤ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯤ ꯍꯥꯏꯕ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯤꯇꯔ ꯄꯥꯔꯀꯔꯕꯨ ꯕꯦꯁꯃꯦꯟꯗ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯄꯦꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ MJ ꯅꯦꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯟꯃꯦꯅ ꯃꯍꯥꯛꯄꯨ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯂꯛꯄ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ MJ ꯑꯁꯤꯕꯨ ꯃꯁꯤꯒꯤ ꯃꯟꯇ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯐꯔꯦ ꯍꯥꯏꯔꯒ ꯃꯟꯇ꯭ꯔ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯅꯦꯠ ꯑꯁꯤꯁꯨ ꯑꯃꯨꯛꯀ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯁꯨ ꯐꯔꯦ ꯍꯥꯏꯅ ꯃꯟꯇ꯭ꯔ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯃꯍꯥꯛꯀꯤ ꯑꯟꯃꯦ ꯑꯁꯤꯕꯨꯁꯨ ꯌꯥꯎꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯌꯦꯠꯄ ꯄꯤꯕꯗꯒꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯂꯥꯟꯅ ꯁꯣꯟꯈ꯭ꯔꯤ ꯍꯧꯖꯤꯛ ꯃꯟꯇ꯭ꯔ ꯑꯁꯤ ꯁꯣꯟꯕ ꯂꯣꯏꯔꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯑꯀꯥꯏꯕ ꯇꯧꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯄꯤꯇꯔ ꯄꯥꯔꯀꯔꯗ ꯃꯍꯥꯛ MITꯗ ꯆꯠꯇꯨꯅ ꯑꯦꯗꯃꯤꯁꯟ ꯑꯗꯨ ꯑꯃꯨꯛꯀ ꯍꯪꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯐ꯭ꯂꯥꯁꯇ ꯐꯣꯟ ꯇꯧꯔꯝꯃꯤ ꯐ꯭ꯂꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ MIT ꯀꯣꯂꯦꯖ ꯑꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯐꯔꯁꯠ ꯏꯌꯔ ꯇꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗ ꯐ꯭ꯂꯥꯁꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯒꯗꯧꯕ ꯅꯨꯄꯤ ꯑꯗꯨ ꯑꯦꯌꯔꯄꯣꯔꯠꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯍꯥꯛꯅ ꯑꯦꯌꯔꯄꯣꯔꯠ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯎꯅꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯦꯗꯃꯤꯁꯟ ꯑꯗꯨ ꯐꯪꯒꯅꯤ ꯄꯤꯇꯔ ꯄꯥꯔꯀꯔ ꯌꯥꯝꯅ ꯊꯨꯅꯃꯛ ꯅꯨꯄꯤ ꯑꯗꯨ ꯎꯅꯕ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯥꯔ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒꯤ ꯑꯦꯗꯃꯤꯁꯟꯒꯤ ꯃꯔꯝꯗ ꯅꯨꯄꯤꯗꯨꯗ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯤ ꯁꯦꯟꯁ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯑꯣꯏꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯥꯔ ꯃꯊꯛ ꯑꯗꯨꯗ ꯆꯣꯡꯈꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯤꯡꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯕꯁꯤ ꯃꯥꯅ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯚꯤꯂꯦꯟ ꯗꯣꯛꯇꯔ ꯑꯣꯛꯇꯣꯄꯁ ꯑꯁꯤ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯂꯒ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯃꯁꯨꯡ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯕ ꯑꯃ ꯊꯣꯛꯂꯤ ꯗꯣꯛꯇꯔ ꯑꯣꯛꯇꯣꯄꯁꯅ ꯀꯥꯔ ꯀꯌꯥ ꯑꯃ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯈꯣꯏ ꯑꯗꯨꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ MITꯒꯤ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯀꯥꯔ ꯑꯗꯨꯁꯨ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯃꯗꯨꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯆꯦꯟꯁꯤꯜꯂꯒ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯗꯣꯛꯇꯔ ꯑꯣꯛꯇꯣꯄꯁꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯨꯠ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯦꯒꯥꯏꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯅꯦꯅꯣ ꯇꯦꯛꯅꯣꯂꯣꯖꯤ ꯎꯕ ꯃꯇꯝꯗ ꯉꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤꯕ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯁꯤꯗ ꯄꯤꯇꯔ ꯄꯥꯔꯀꯔꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯅꯦꯅꯣꯇꯦꯛꯀꯤ ꯁꯨꯠ ꯑꯁꯤꯅ ꯗꯣꯛꯇꯔ ꯑꯣꯛꯇꯣꯄꯁꯀꯤ ꯇꯦꯟꯇꯤꯀꯜꯁꯇ ꯆꯪꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯃꯈꯣꯏ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈ꯭ꯔꯤ ꯃꯁꯤ ꯎꯕꯗ ꯗꯣꯛꯇꯔ ꯑꯣꯛꯇꯣꯄꯁ ꯑꯁꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯗꯣꯛꯇꯔ ꯑꯣꯛꯇꯣꯄꯁꯀꯤ ꯇꯦꯟꯇꯤꯀꯜꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ MITꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯀꯥꯔ ꯑꯗꯨꯕꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗ ꯅꯍꯥꯛꯇꯤ ꯍꯤꯔꯣꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯦꯗꯃꯤꯁꯟ ꯑꯗꯨ ꯌꯥꯔꯒꯅꯤ ꯂꯥꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯆꯦꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯗꯣꯛꯇꯔ ꯑꯣꯛꯇꯣꯄꯁꯇ ꯅꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯤ ꯁꯦꯟꯁ ꯑꯁꯤ ꯑꯃꯨꯛꯀ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯁꯦꯀꯦꯟ ꯚꯤꯂꯦꯟ ꯒ꯭ꯔꯤꯟ ꯒꯣꯕ꯭ꯂꯤꯟ ꯑꯁꯤ ꯎꯏ ꯑꯗꯨꯕꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯃꯍꯥꯛꯀ ꯐꯥꯏꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯕु ꯃꯍꯥꯛꯀꯤ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯇꯦꯂꯤꯄꯣꯔꯠ ꯇꯧꯔꯒ ꯄꯨꯔꯛꯂꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇꯒꯤ ꯂꯥꯛꯄꯅꯤ ꯃꯈꯣꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯀꯣꯛꯇꯒꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁ꯭ꯄꯦꯜ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯃꯜꯇꯤꯚꯔꯁꯀꯤ ꯒꯦꯠ ꯑꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯣꯛꯇꯣꯄꯁꯇ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯅꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯗꯨꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯣꯛꯇꯣꯄꯁꯅ ꯍꯣꯏ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯔꯥ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯤꯇꯔ ꯄꯥꯔꯀꯔꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯍꯧꯖꯤꯛ ꯅꯪꯅ ꯂꯧꯒꯗꯕ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃ ꯂꯩꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯌꯨꯅꯤꯚꯔꯁꯇꯒꯤ ꯂꯥꯛꯀꯗꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯐꯥꯖꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯃꯁꯤ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯌꯨꯅꯤꯚꯔꯁ ꯑꯗꯨꯗ ꯍꯟꯍꯟꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯍꯤꯡꯍꯜꯂꯨꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄꯤꯇꯔ ꯄꯥꯔꯀꯔꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛꯀꯤ ꯃꯦꯖꯤꯀꯦꯜ ꯑꯣꯏꯕ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇꯒꯤ ꯂꯥꯛꯄ ꯃꯤꯁꯛ ꯑꯃ ꯐꯥꯕ ꯃꯇꯝꯗ ꯄꯣꯔꯇꯦꯜ ꯑꯃ ꯍꯥꯡꯂꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯠ MJ
Peter Parker amasung Dr. Strange makhoi marimak sengtam sengtoramda laklammi. Mafam aduda makhoi ahumda Dr. Strange na multiverse ki maramda hena takpirammi. Dr. Strange na atopa universe tagi laklaba miyoi sing asi makhoi gi oiba universe singda hanki gadabani. Maram asina nakhoi na nasa nasagi nathau sing adu tawruru. Masigi matungda makhoi ahum asi ka amada changlakpasi aikhoina ui. Mafam asida makhoi na tawgadaba thabak sing adu makhoi tawrammi. Mafam aduda Peter Parker na maki Spider-Man gi suit adubu suraga ngasai Mr. Yobo pamjaba miyoi singna hajilakhiba asangma machu adubu koknaba honai. Adubu suba matamdasu kokpa yadri. Masigi maramna bahagna madubu onthoknaraga litlami. Masinani aikhoina Spider-Man gi trailer da Spider-Man na black suit ama setpa uribadu. Masi anoba suit ama natte hanagi suit adubu onthoknaba khaktani. Masigi matungda mahagna suit asi setlaga military facility amada chalami. Haiba mafam asida apaiba monster ama thengnai haina makhoina paw thengnai. Mafam adu yawba matamda electro asi aikhoina ure. Haiba electro asina Spider-Man da attack tawba horaglami. Masidagi Spider-Man adumak chelaglami. Magna chelakpa matamda Sandman asi thengnari. Haiba Sandman asi aikhoina Spider-Man 3 da ukhiba aduni. Magna mafam asida Spider-Man gi mating panglami. Masidagi makhoi ani changduna electro asibu makhoi gi control da thamlammi. Hauzik Spider-Man na Sandman amasung electro ani asibu Dr. Strange na atopa villain sing phajilaga thamliba mafam aduda puduna lakli. Haiba mafam asida hanadagi Dr. Octopus amasung Green Goblin asi leiribani. Mathangi sinda aikhoina Green Goblin asi sar amada ui. Mafam asida magna maki mask adubu thugairami amasung mahaki glider adubu lotsillammi. Masigi matungda mahak chenkhirami. Atopa sinda muk aikhoina Spider-Man na ngarang fight tawkhiba mafam aduda leiramba si aikhoina ui. Matang aduda mangonda Unme gi phone ama laklami. Masida Unme na atopa universe tagi lakpa misak ama maki manakta lakle haina hairami. Masidagi Peter Parker yamna pakhatuna maki manakta yamna thunamak laklami. Mafam aduda mahakna Norman Osborn asi urami. Mafam aduda mahakna lakliba si Unme dagi mating lawbani. Adubu Unme na Peter Parker da mahak asi ngawrba male haina hairami. Masigi matungda Peter Parker na Norman Osborn asibasu Dr. Strange na atopa villain sing phajilaga thamliba mafam aduda puduna laklami. Haiba mafam asida villain sing aduna makhoi gi universe ta thokhiba wari sing adu linaduna nahakna kanano haina wari sanarami. Masigi matungda Dr. Strange mafam aduda teleport tawduna laklami. Magna Norman adu uba matamda mahakpusu kaisung sang aduda thajilami. Masigi matungda mahakna makhoi sing asibo makhoi gi oiba universe singda halhannabagi damakta mantra sonba horaglami. Matang asida Spider-Man na Dr. Strange da hairaglami madudi karigumba makhoina makhoi gi universe ta hanma matamda hana siramba taragadi makhoi asi adumak sigani. Maram asina makhoi asibu aikhoina ngamjaba makhoida makhoi asibu laying biraga thakhiban hena fagani. Adubu Dr. Strange na masidi makhoi gi laibakni. Masida aikhoina tawba yaba karimata su leite haina hairami. Adubu Spider-Man na yaningdabadagi mahakna pairiba box adubu mullaga chenkhirami. Adubu mahak chenkibadi ngamlamdi maramdi mahak nek thoklakpaga mahakpu Dr. Strange na mahaki masadagi mahaki thawaiga tongan khaidokhalami. Matang sida Peter Parker na ai siraba male haina pakana lawraglami. Adubu Dr. Strange na nak siba natte naki thawai achi naki hakchangdagi khaidokhanba khaktani hairami. Adugu mahakna box adu Spider-Man gi makhutagi lawnaba honarami. Adubu Spidey sense na mahakna lawbadu yahalamdi. Dr. Strange masida ingak-ngaglami. Masigi matungda Peter Parker na maki hakchang adu changlami aduga chenkhirami. Masidagi Dr. Strange na sauningduna mahak asibu mirror dimension na pusilaglami. Mafam aduda Spider-Man asi makhada takhirami. Mahakna mafam adugi physical form sing adubu honghanduna Spider-Man asibu khamnaba honarami. Matang aduda Spider-Man da Dr. Strange na makhoi asi masa-masana sijabasi masagi maraibakni. Masida aikhoina tawba ngamba karimata su leite hain hairami. Adubu Spider-Man na mahakna hairibadu lawramdi. Masidagi Dr. Strange na maki makhutagi box adubu mullami. Adubu Spider-Man na hairiba mirror world asi karama world no haibadu khanglaklami. Masigi matungda mahakna maki brain adubu sinaraga Dr. Strange bu phajilami.
ꯃꯁꯤꯗꯒꯤ ꯕꯣꯛꯁ ꯑꯗꯨꯕꯨ ꯄꯨꯔꯒ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯚꯤꯂꯦꯟꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, ꯑꯩ ꯅꯈꯣꯏꯕꯨ ꯀ꯭ꯌꯨꯔ ꯇꯧꯕꯤꯒꯦ, ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯌꯨꯅꯤꯚꯔꯁꯁꯤꯡ ꯑꯗꯨꯗ ꯍꯟꯖꯈ꯭ꯔꯣ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯃꯠꯇꯅ ꯍꯥꯠꯄ ꯉꯝꯂꯔꯣꯏ꯫ ꯍꯥꯏꯔꯤꯕꯁꯤꯗ ꯚꯤꯂꯦꯟꯁꯤꯡ ꯑꯗꯨ ꯌꯥꯅꯔꯝꯃꯤ꯫ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯆꯠꯇ꯭ꯔꯤꯉꯩꯗ MJꯗ ꯕꯣꯛꯁ ꯑꯁꯤ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯜꯂꯛꯈꯤꯗꯕ ꯇꯥꯔꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯕꯣꯛꯁ ꯑꯁꯤꯗ ꯅꯝꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯦꯞꯄꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯥꯏꯔꯟ ꯃꯦꯟꯅ ꯊꯝꯂꯝꯕ ꯃꯍꯥꯛꯀꯤ ꯇꯦꯛꯅꯣꯂꯣꯖꯤ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯗꯣꯛꯇꯔ ꯑꯣꯛꯇꯣꯄꯁꯀꯤ ꯇꯦꯟꯇꯤꯀꯜꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯆꯤꯞ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯦꯟꯇꯤꯀꯜꯁꯤꯡ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯣꯁꯕꯣꯔꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯣꯛ ꯕꯦꯔꯥ ꯂꯩꯕꯗꯨ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛ ꯑꯁꯤ ꯒ꯭ꯔꯤꯟ ꯒꯣꯕ꯭ꯂꯤꯟ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯁꯤ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯗꯣꯛꯇꯔ ꯑꯣꯛꯇꯣꯄꯁꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯏꯂꯦꯛꯇ꯭ꯔꯣꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯗꯨ ꯀꯥꯞꯇꯨꯅ ꯃꯈꯥꯗ ꯇꯥꯍꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯖꯦ ꯖꯣꯅꯥ ꯖꯣꯟꯁꯟꯅ ꯃꯈꯣꯏꯕꯨ ꯚꯤꯗꯤꯑꯣ ꯅꯝꯂꯝꯃꯤ꯫ ꯑꯟꯃꯦ ꯑꯁꯤ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯒꯣꯕ꯭ꯂꯤꯟꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒ ꯐꯥꯏꯠ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯒꯣꯕ꯭ꯂꯤꯟꯅ ꯍꯥꯠꯀꯦ ꯇꯧꯔꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯟꯃꯦꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯣꯕ꯭ꯂꯤꯟꯒꯤ ꯒ꯭ꯂꯥꯏꯗꯔ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯒꯣꯕ꯭ꯂꯤꯟꯅ ꯃꯗꯨꯗ ꯀꯥꯈꯠꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯝꯀꯤꯟ ꯕꯣꯝ ꯑꯃ ꯂꯪꯁꯤꯜꯂꯝꯃꯒ ꯃꯍꯥꯛ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯕꯣꯝ ꯑꯁꯤꯅ ꯑꯟꯃꯦ ꯑꯁꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯟꯃꯦꯅ ꯄꯤꯇꯔ ꯄꯥꯔꯀꯔꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯋꯤꯠ ꯒ꯭ꯔꯦꯠ ꯄꯥꯋꯔ ꯀꯝꯁ ꯒ꯭ꯔꯦꯠ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ, ꯍꯥꯏꯕꯗꯤ ꯄꯥꯋꯔ ꯍꯦꯟꯅ ꯄꯥꯏꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯟꯃꯦ ꯑꯁꯤ ꯃꯁꯥ ꯑꯁꯤ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯤꯟ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯞꯄꯤꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗ ꯆꯦꯟꯈꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ FBIꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯁꯤ ꯐꯥꯕ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ, ꯃꯔꯝ ꯑꯁꯤꯅꯅꯤ꯫ ꯍꯧꯖꯤꯛ FBI ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯄꯤꯇꯔ ꯄꯥꯔꯀꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯅꯦꯠ ꯑꯃꯁꯨꯡ MJ ꯑꯁꯤ ꯎꯏ꯫ MJ ꯑꯃꯁꯨꯡ ꯅꯦꯠ ꯑꯁꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ MJꯅ ꯋꯥꯈꯜ ꯋꯥꯗꯨꯅ ꯅꯦꯠꯇ ꯕꯣꯛꯁ ꯑꯗꯨꯒꯤ ꯕꯇꯟ ꯑꯗꯨꯗ ꯅꯝꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯦꯠꯅ ꯃꯍꯥꯛꯀꯤ ꯇꯦꯂꯤꯄꯣꯔꯇꯔ ꯔꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯤꯇꯔꯕꯨ ꯀꯧꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯗꯨ ꯂꯩꯗꯨꯅ ꯄꯣꯔꯇꯜ ꯑꯃ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯇꯣꯝ ꯍꯣꯂꯦꯟꯅ ꯁꯥꯕ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯗꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯥꯛꯁ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ MJ ꯑꯃꯁꯨꯡ ꯅꯦꯠꯅ ꯈꯪꯕ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯦꯟꯗ꯭ꯔꯨ ꯒꯥꯔꯐꯤꯜꯅ ꯁꯥꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯗꯨꯅꯤ꯫ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯗꯒꯤ ꯃꯍꯥꯛ ꯑꯁꯤꯅ ꯇꯣꯝ ꯍꯣꯂꯦꯟꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯄꯤꯇꯔ ꯄꯥꯔꯀꯔꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ MJꯅ ꯃꯍꯥꯛꯄꯨ ꯊꯥꯖꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯍꯥꯛ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯨꯞ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯦꯟꯗ꯭ꯔꯨ ꯒꯥꯔꯐꯤꯜꯅ ꯁꯥꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯁꯤꯂꯤꯡ ꯑꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯈꯨꯠ ꯅꯥꯝꯃꯅ ꯅꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯁꯨ MJꯅ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯂꯤꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯗꯨꯅ ꯃꯊꯛ ꯑꯗꯨꯗ ꯈꯣꯡ ꯑꯃꯁꯨꯡ ꯈꯨꯠ ꯌꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ MJꯅ ꯅꯦꯠꯇ ꯍꯥꯏꯔꯝꯃꯤ, ꯐꯔꯦ, ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯗꯨ ꯀꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯦꯠꯅ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯗꯨ ꯂꯩꯗꯨꯅ ꯄꯣꯔꯇꯜ ꯑꯃꯃꯨꯛ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯕꯤ ꯃꯦꯒꯋꯥꯌꯔꯅ ꯁꯥꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯇꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯁꯨꯠ ꯑꯗꯨ ꯂꯤꯠꯇꯦ꯫ ꯃꯗꯨꯗ MJꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯤꯇꯔ ꯄꯥꯔꯀꯔꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯁ꯭ꯄꯥꯏꯗꯔꯃꯦꯟꯂꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯣꯏ ꯑꯩ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅꯤ ꯍꯥꯏꯗꯨꯅ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯟꯗ꯭ꯔꯨ ꯒꯥꯔꯐꯤꯜꯅ ꯁꯥꯕ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯃꯁꯨꯡ ꯇꯣꯕꯤ ꯃꯦꯒꯋꯥꯌꯔꯅ ꯁꯥꯕ ꯄꯤꯇꯔ ꯄꯥꯔꯀꯔ
ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯃꯝꯅꯕ ꯑꯃ ꯊꯣꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯐꯥꯏꯠ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯃꯅ ꯑꯃꯗ ꯋꯦꯕ ꯀꯥꯞꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇꯒꯤ ꯂꯥꯛꯄꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯅꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯋꯥꯔꯦꯞꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ MJꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯂꯩꯔꯝꯕ ꯌꯥꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯆꯠꯂꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ ꯃꯗꯨꯗ MJꯅ ꯃꯍꯥꯛꯄꯨ ꯏꯪꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇꯒꯤ ꯂꯥꯛꯄ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯅꯤ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯇꯣꯝ ꯍꯣꯂꯦꯟꯅ ꯁꯥꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏꯁꯨ ꯅꯁꯥ ꯅꯁꯥꯒꯤ ꯌꯨꯅꯤꯚꯔꯁꯇ ꯍꯟꯈ꯭ꯔꯣ ꯑꯩꯅ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯚꯤꯂꯦꯟꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯨꯅꯤꯚꯔꯁꯇ ꯊꯥꯈ꯭ꯔꯒꯅꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯖꯔꯨꯒꯦꯔꯥ ꯍꯤꯡꯂꯨꯒꯦꯔꯥ ꯑꯩ ꯀꯔꯤꯃꯠꯇ ꯃꯋꯥ ꯂꯧꯗ꯭ꯔꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯐꯅꯕ ꯍꯣꯠꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯟꯃꯤ ꯑꯣꯏꯅ ꯑꯩꯅ ꯃꯥꯡꯖꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇꯒꯤ ꯂꯥꯛꯄ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ ꯑꯍꯥꯟꯕ ꯇꯣꯕꯤ ꯃꯦꯒ꯭ꯋꯥꯌꯔꯅ ꯁꯥꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯁꯨ ꯑꯩꯒꯤ ꯑꯪꯀꯜ ꯕꯦꯟ ꯑꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯤ ꯑꯅꯤꯁꯨꯕ ꯑꯦꯟꯗ꯭ꯔꯨ ꯒꯥꯔꯐꯤꯜꯅ ꯁꯥꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ MJ ꯂꯩꯔꯤꯕ ꯑꯁꯨꯝꯅ ꯑꯩꯒꯤꯁꯨ MJ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯃꯍꯥꯛ ꯑꯁꯦ ꯑꯩꯅ ꯀꯟꯕ ꯉꯝꯍꯧꯗꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯏꯁꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯃꯇꯧ ꯇꯝꯒꯅꯨ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯑꯐꯕꯇ ꯇꯧꯅꯕ ꯍꯣꯠꯅꯧ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯍꯥꯏꯕꯗꯤ ꯇꯣꯝ ꯍꯣꯂꯦꯟꯅ ꯁꯥꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯟꯃꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯋꯤꯠ ꯒ꯭ꯔꯦꯠ ꯄꯥꯋꯔ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯇꯣꯕꯤ ꯃꯦꯒ꯭ꯋꯥꯌꯔꯅ ꯁꯥꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯅ ꯀꯝꯁ ꯒ꯭ꯔꯦꯠ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯌꯥꯅꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟꯁꯤꯡ ꯑꯁꯤꯒꯤ ꯀ꯭ꯌꯨꯔ ꯑꯗꯨ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯤꯗ ꯏꯟꯖꯦꯛ ꯇꯧꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯌꯨꯅꯤꯚꯔꯁꯇ ꯍꯜꯍꯟꯈ꯭ꯔꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯦꯕꯇ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟꯁꯤꯡ ꯑꯁꯤꯒꯤ ꯑꯦꯟꯇꯤꯗꯣꯠꯁꯤꯡ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯀ꯭ꯌꯨꯔꯁꯤꯡ ꯑꯗꯨ ꯃꯊꯪ ꯁꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯍꯨꯝ ꯑꯁꯤꯅ ꯅꯦꯠꯅ ꯍꯥꯡꯗꯣꯛꯄ ꯄꯣꯔꯇꯜ ꯑꯃꯒꯤ ꯃꯇꯦꯡꯅ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯂꯤꯕꯔꯇꯤꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝ ꯍꯣꯂꯦꯟꯒꯤ ꯄꯤꯇꯔ ꯄꯥꯔꯀꯔ ꯑꯁꯤꯅ ꯅ꯭ꯌꯨꯁꯇ ꯂꯥꯏꯚ ꯊꯥꯍꯜꯂꯒ J. Jonah Jameson-ꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟꯁꯤꯡ ꯑꯁꯤꯅ ꯃꯗꯨ ꯊꯦꯡꯅꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯤꯡ ꯑꯗꯨꯅ ꯚꯤꯂꯦꯟꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯉꯥꯏꯅ ꯃꯈꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯕꯤ ꯃꯦꯒ꯭ꯋꯥꯌꯔꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯗ ꯑꯦꯟꯗ꯭ꯔꯨ ꯒꯥꯔꯐꯤꯜꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯍꯪꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯋꯦꯕ ꯁꯨꯇꯔ ꯑꯃ ꯌꯥꯎꯗꯅ ꯀꯝꯗꯧꯅ ꯅꯍꯥꯛꯀꯤ ꯋꯦꯕ ꯑꯁꯤ ꯀꯥꯞꯂꯤꯕꯅꯣ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯃꯗꯨꯗ ꯇꯣꯕꯤ ꯃꯦꯒ꯭ꯋꯥꯌꯔꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯗꯨꯅ ꯅꯍꯥꯛꯀꯤꯁꯤ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯇꯣꯝ ꯍꯣꯂꯦꯟꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯦꯝꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯁꯤ ꯉꯛꯂꯤꯕꯅꯤ ꯅꯍꯥꯛꯅ ꯀꯝꯗꯧꯅ ꯋꯦꯕ ꯁꯨꯇꯔ ꯌꯥꯎꯗꯅ ꯋꯦꯕ ꯀꯥꯞꯂꯤꯕꯅꯣ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯕꯤ ꯃꯦꯒ꯭ꯋꯥꯌꯔꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤꯅ ꯃꯁꯤꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯑꯁꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯏꯂꯦꯛꯇ꯭ꯔꯣ ꯑꯁꯤ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯐꯥꯏꯠ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯖꯥꯔꯗ ꯑꯃꯁꯨꯡ ꯁꯦꯟꯃꯦꯟꯁꯨ ꯂꯥꯛꯂꯝꯃꯤ ꯁꯦꯟꯃꯦꯟ ꯑꯁꯤꯅ ꯑꯆꯧꯕ ꯇꯣꯔꯅꯥꯗꯣ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯍꯜꯂꯝꯃꯤ ꯍꯧꯖꯤꯛ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯍꯨꯝ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯒ ꯑꯦꯇꯦꯛ ꯇꯧꯁꯤ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯁꯦꯟꯃꯦꯟꯗ ꯃꯍꯥꯛꯀꯤ ꯀ꯭ꯌꯨꯔ ꯑꯗꯨ ꯄꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯤꯡ ꯑꯗꯨꯅ ꯏꯂꯦꯛꯇ꯭ꯔꯣꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯏꯂꯦꯛꯇ꯭ꯔꯣꯅꯁꯨ ꯃꯈꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯄꯥꯋꯔꯁꯤꯡ ꯀꯥꯞꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯣꯛꯇꯣꯄꯁ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯣ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯦꯟꯇꯤꯀꯜꯁꯤꯡꯒꯤ ꯃꯇꯦꯡꯅ ꯐꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯌꯥꯎꯔꯝꯕ ꯑꯥꯔꯛ ꯗꯤꯔꯦꯛꯇꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯁꯥꯔꯕ ꯃꯍꯥꯛꯀꯤ ꯀ꯭ꯌꯨꯔ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯤꯖꯥꯔꯗꯇꯁꯨ ꯃꯍꯥꯛꯀꯤ ꯀ꯭ꯌꯨꯔ ꯑꯗꯨ ꯀꯥꯞꯁꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤꯁꯨ ꯃꯍꯥꯛ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯇꯥꯡ ꯑꯁꯤꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯄꯣꯔꯇꯦꯜ ꯑꯃꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯤꯇꯔ ꯄꯥꯔꯀꯔꯗ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯦꯠꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯄꯤꯇꯔ ꯄꯥꯔꯀꯔꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯗꯣꯝꯅꯁꯨ ꯃꯍꯥꯛꯄꯨ ꯁꯧꯒꯠꯄꯤꯌꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯨꯅꯤꯚꯔꯁꯇ ꯊꯥꯅꯤꯡꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ
mahakna box aduda mantra sonba horaglami adubu goblin na paisilaktuna mahaki bomb ama box aduda langsilami masidagi box adu pokhairami madu pokhaiba matamda MJ asi tower adugi makhada tarami matang asida Tom Holland na saba Peter Parker na mahakpu kannabagidamagta tawrami adubu mahak asi Green Goblin na pudra chatkirami masidagi MJ na tarakpa matamda Andrew Garfield gi Spider-Man na mahakpu kallami matang asi yamna emotional oiba scene amani maramdi mayamna The Amazing Spider-Man 2 haiba film asi yengba matamda last ki scene da Andrew Garfield na saba Spider-Man asina mahaki girlfriend Gwen asibu tower amadagi taba matamda kanma ngamhogdabadagi sikhabani adubu matang asida mahakna Spider-Man gi girlfriend asibu kalle masina mangonda apenba haibadu ohelli ngasai Tom Holland na saba Spider-Man adubu Goblin gi glider na pukhiba adu maki glider adu pokhairami amasung Tom Holland gi Spider-Man asi makhada tarami hauji mahakna Goblin asibu yamna kanna phudarami maramdi mahakna mahaki anme asibu hatkibani maramasna mahakna madugi laman singnabagi mahakpu hatoklagi tawrami adubu matang asida Tobey Maguire gi Spider-Man asi sensilaktuna mahakpu kallammi adubu maningdagi Goblin na Tobey Maguire gi Spider-Man da thangna thilammi matang asida Tom Holland gi Spider-Man asina cure adu mahaki ngaksamda kapsillammi masidagi Goblin mahaki phatraba wakhal adu thadoklami amasung mahak hojik normal taraklami asumna villain sing asi makhoi makhogi cure sing adu phanglaba matungda makhoi pumnamak normal haibadu oire adubo maikai amaromda Doctor Strange na ngasai mahakna sonkhiba spell sing adu control tawba ngamlamdi masina sai thoroktuna atia sida angakpa mong ama haibadu oire hojik mahakna spell sing asi phajin gi haiba taragadi mangonda pambai amakhak lei madudi ngasai makhoina ahanmal sonkhiba mantra haibadi Spider-Man asi Peter Parker ni haibasi prithibida leiba mipum khutimakki wakhandagi kaukthok-anba asi amuk sondrabadi yararoi adubu hairibasi mahangna tawninglamde maramdi Tom Holland gi Spider-Man asibu maki girlfriend MJ amasung maki mamanaba Ned amasung leiriba miyam asina makpu Spider-Man ni haibasi khanglaroi maram asina pamdabani adubu Peter Parker na mak madubu solo miyam gi phanaba nibu hairabadi tawro hain hairami masidagi Doctor Strange na mantra adu sonba horaklami matang asida Tom Holland gi Spider-Man asina Tobey Maguire amasung Andrew Garfield na saba Spider-Man sing adugi manakta lakle amasung makhoi ahum aroiba oina konarami amasung wari sanarami Tom Holland na saba Spider-Man asina makhoi gi mateng adugi damakta thank you haina hairami masigi matungda mahakna MJ amasung Ned ki manakta chalami amasung makhoida Doctor Strange na hojik mantra adu songadawri maramasina nakhoina aibasu Spider-Man haibasi kauragani hain hairami adubu mahakna wasaklami madudi masipumnamak asina pharaba matungda makhoida mahak asi kanano haibadu masakta kani haina hairami masigi matungda Peter na maki girlfriend MJ bu aroiba oina kiss tawrami hojik Doctor Strange su mantra asi sonba loiri masidagi Spider-Man ani amasung lagliba atopa villain sing pumnamak makhoi yoba universe ta makhoi asi chatkhri masigi matungda aikhoida hojik matam kharagi matungda muk sin asi udli masida Peter Parker na coffee shop amada laklami mafam aduda MJ na thabak tawrami mafam asida Ned su leirami makhoi ani asina MIT gi college ta admission phangbagi maramda ori sanarami adubu makhoi ani na Peter Parker asi kanano haiba khanglamdri Peter Parker su phare nakhoi na aibu sakhangdabana hena phare maramdi aiga khangnaraga nakhoi da hena akaiba lakani masigi matungda Peter Parker asi maki anmegi mongphamda laklami mafam asida mangna laktuna leikhara kallami amasung nungaitaba phongdoklami matang asida happy su laklami happy na mangonda nahak kanano aduga kari maramgi damakta mafam asida laklibano haina hanglami maduda Peter na mangonda pomnamak asi Spider-Man na thokhanbani haina hairami maduda happy na hoi aisu adum haina khallibani haina hairaklami masigi matungda atopa sin amada Spider-Man na masa mathanda haijai adudi aini hek ngamliba makhai taibangpan asibu ngaksin ngani haiba siga loinana mahakna anauba suit ama sarami suit asi setuna city adugi building amada wave craft na mahakna paiba asigi saktam asi ullaga film asi matang aswaida loisinkhri film asigi mid credit scene amasung post credit scene adu aina mathangi video amada
ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯁꯥꯡꯅ ꯚꯤꯗꯤꯑꯣ ꯁꯦꯝꯂꯒ ꯊꯥꯒꯠꯆꯔꯛꯂꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯃꯇꯨꯡ ꯇꯥꯅ ꯑꯇꯣꯞꯄ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯌꯥꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯩ ꯍꯧꯖꯤꯛ ꯇꯔꯃꯤꯅꯦꯇꯔ 2 ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯂꯣꯏꯖꯔꯤ ꯇꯔꯃꯤꯅꯦꯇꯔ 3 ꯑꯗꯨꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯑꯅꯤ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯑꯣꯏꯅ ꯊꯥꯒꯠꯆꯔꯛꯀꯦ ꯇꯧꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯅꯕ ꯍꯥꯏꯖꯔꯤ ꯐꯔꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ